ꯑꯅꯧꯕ ꯂꯝꯕꯦꯜ ꯑꯃ, ꯑꯅꯧꯕ ꯊꯧꯗꯣꯛ ꯀꯌꯥ, ꯑꯅꯧꯕ ꯁꯤꯡꯒꯥꯔꯩ ꯂꯩꯔꯥꯡꯅ ꯆꯣꯡꯂꯛꯄ, ꯑꯅꯧꯕ ꯋꯥꯈꯜꯒꯤ ꯐꯩꯔꯥ ꯊꯛꯇ, ꯈꯣꯡꯒꯨꯟ ꯃꯦꯂꯩꯅ ꯊꯃꯣꯏ ꯍꯨꯅ ꯆꯣꯡꯂꯛꯄ, ꯊꯥꯕꯜꯂꯩ ꯃꯍꯥꯛꯁꯨ ꯅꯤꯡꯊꯤꯔꯦ, ꯁꯅꯥ ꯂꯩꯍꯥꯎ ꯃꯍꯥꯛꯁꯨ ꯂꯩꯅꯝ ꯁꯤꯟꯅ ꯌꯦꯜꯂꯛꯂꯤ, ꯏꯌꯥꯏꯊꯛꯀꯤ ꯊꯝꯕꯥꯜꯅ ꯂꯩꯅꯥ ꯐꯨꯒꯥꯏꯅ ꯁꯥꯠꯂꯕꯗ, ꯊꯃꯣꯏ ꯃꯥꯁꯨ ꯐꯨꯒꯥꯏꯅ ꯂꯩꯔꯥꯡꯂꯛꯇ ꯇꯤꯜꯂꯕꯒꯨꯝ, ꯏꯊꯛ ꯏꯔꯩ ꯍꯧꯗꯨꯅ ꯍꯨꯝꯗꯨꯅ ꯄꯨꯕꯤꯈꯤ꯫ ꯈꯥꯕꯅ ꯊꯥꯔꯛꯈꯤꯕ ꯗꯦꯃꯣꯟ ꯑꯗꯣ ꯇꯁꯦꯡꯅ ꯂꯥꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯛꯈꯤꯗꯕ꯭ꯔꯥ? ꯆꯈꯠꯇꯨꯅ ꯌꯦꯡꯁꯤ꯫ ꯈꯥꯕ ꯃꯇꯝ ꯑꯗꯨꯅꯗꯤ ꯌꯧꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯂꯛꯇꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯁꯤꯀꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯃꯐꯝ ꯆꯥꯅ ꯈꯤꯟꯕꯅ ꯈꯥꯕꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯂꯝꯖꯤꯡꯂꯛꯇꯨꯅ ꯃꯊꯟꯇ ꯊꯣꯛꯍꯜꯂꯛꯄꯒꯨꯝ ꯎꯍꯜꯂꯛꯏ꯫ ꯁꯣꯝꯗꯁꯨ ꯄꯥꯔꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯊꯟꯇ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯃꯇꯨꯡꯗ ꯂꯨꯝꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯅꯤꯡꯂꯣꯝꯒꯤ ꯁꯤꯀꯨꯔꯤꯇꯤ ꯂꯩꯇꯕ ꯋꯥꯜꯅ ꯋꯥꯡꯅ ꯈꯥꯒꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯐꯟ ꯆꯣꯡꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗꯅꯤ ꯄꯥꯔꯤꯅ ꯇꯥꯞ ꯐꯥꯈꯤꯕ꯫ ꯉꯥꯏꯈꯣ! ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯤꯠ ꯏꯔꯪ ꯂꯪꯅ ꯄꯥꯔꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞ ꯅꯨꯄꯥꯗꯣ ꯉꯪꯗꯨꯅ ꯄꯥꯔꯤꯕꯨ ꯃꯈꯧꯔꯤ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯄꯥꯔꯤ ꯃꯁꯥꯗꯣ ꯐꯥꯖꯤꯟꯍꯧꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯂꯒ ꯇꯥꯏ꯫ ꯈꯥꯕ ꯎꯔꯤꯕꯅꯤ ꯇꯧꯔꯤꯕ ꯑꯗꯣ, ꯃꯁꯥꯗꯣ ꯃꯥꯡꯗꯨꯅ ꯂꯩꯈꯤꯕꯅ ꯄꯥꯔꯤꯅ ꯎꯗꯕꯅꯤ꯫ ꯄꯥꯔꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯊꯥꯡꯒꯤ ꯂꯤꯛ ꯃꯆꯥꯗꯣ ꯂꯧꯊꯣꯛꯈꯤꯗꯨꯅ ꯊꯥꯡ ꯑꯗꯣ ꯈꯪꯆꯥꯎ ꯆꯥꯎꯅ ꯑꯆꯧꯕ ꯑꯣꯟꯈ꯭ꯔꯦ, ꯃꯌꯥ ꯊꯧꯔꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯊꯥꯡ ꯑꯗꯣ꯫ ꯗꯦꯃꯣꯟ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯏꯁꯤꯜꯂꯛꯏ, ꯃꯈꯨꯠ ꯑꯗꯣ ꯃꯩꯔꯤꯛ ꯆꯦꯟꯗꯨꯅ꯫ ꯄꯥꯔꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯊꯗꯨꯅ ꯌꯥꯟꯊꯔꯛꯏ, ꯑꯃꯗꯨꯁꯨ ꯉꯥꯛꯏ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯟꯕ ꯅꯠꯇꯦ, ꯄꯥꯔꯤ ꯍꯣꯏꯗꯤ ꯃꯤꯆꯝꯅꯤ, ꯑꯁꯦꯡꯕ ꯍꯟꯇꯔꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯀꯜꯍꯟꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯣ ꯃꯌꯥꯗꯒꯤ ꯃꯩꯕꯨꯟ ꯀꯥꯝꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯄꯥꯔꯤ ꯌꯥꯝ ꯊꯨꯅ ꯄꯣꯀꯦꯠꯇꯒꯤ ꯆꯅꯥ ꯃꯔꯨ ꯃꯥꯟꯕ ꯑꯍꯨꯝꯃꯨꯛ ꯄꯨꯊꯣꯔꯛꯂꯒ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯛꯏ, ꯃꯆꯤꯟꯗꯁꯨ "ꯇ꯭ꯔꯦꯞ" ꯍꯥꯏꯈꯤꯕꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯡ, ꯃꯈꯨꯠ, ꯃꯆꯤꯟ ꯈꯨꯗꯛꯇ ꯖꯞ ꯂꯥꯎꯅ ꯐꯥꯖꯤꯟꯈꯤ꯫ ꯐꯥꯈ꯭ꯔꯕꯗ ꯂꯦꯞꯄ ꯉꯝꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯈꯥꯕ ꯅꯣꯛꯅꯤꯡꯗ ꯌꯦꯡꯗꯨꯅ ꯅꯣꯛꯏ, ꯑꯃꯨꯛꯁꯨ ꯉꯛꯄ ꯐꯥꯎꯏ꯫ ꯑꯗꯨꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯀꯌꯥ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯊꯣꯛꯂꯨꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯑꯃ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯅꯝꯕꯗ ꯃꯊꯟꯇ ꯀꯣꯜ ꯇꯧꯔꯛꯏ ꯂꯩꯁꯅꯥꯅ꯫ "ꯀꯩꯗꯧꯔꯦ?" "ꯂꯧꯕ ꯂꯥꯛꯑꯣ, ꯋꯥꯔꯛ ꯏꯁ ꯑꯣꯚꯔ." ꯂꯩꯁꯅꯥꯁꯨ ꯍꯔꯥꯎꯅ "ꯂꯩꯔꯝꯃꯣ ꯌꯥꯔꯦ, ꯂꯥꯛꯑꯦ." "ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯤꯡꯂꯣꯝꯗ." ꯈꯥꯕ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯄꯨꯔꯒ ꯆꯦꯜꯂꯛꯏ꯫ "ꯍꯣꯏ ꯍꯣꯏ, ꯑꯗꯩꯗꯣ ꯀꯩꯗꯧꯏꯅꯣ?" ꯄꯥꯔꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯞꯂꯤ꯫ "ꯑꯣ, ꯑꯃꯨꯛꯁꯨ!" ꯄꯥꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅ ꯅꯨꯄꯥꯗꯣ ꯇꯞ ꯄꯥꯏꯔꯒ ꯊꯥꯡꯒꯠꯇꯨꯅ ꯋꯥꯜꯒꯤ ꯔꯣꯝꯗ ꯂꯪꯈ꯭ꯔꯦ꯫ "ꯑꯩꯁꯦ ꯀꯜꯂꯦ ꯍꯥꯏꯕ ꯃꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ" ꯍꯥꯏꯅ ꯃꯥꯁꯨ ꯌꯥꯝ ꯍꯩꯅ ꯋꯥꯜ ꯑꯗꯣ ꯐꯟ ꯆꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯥꯕ ꯋꯥꯜ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯒ "ꯁꯤꯠ! ꯌꯥꯝ ꯊꯨꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ, ꯉꯥꯎꯗꯤ ꯉꯥꯎꯗꯅ ꯑꯉꯥꯎꯕ ꯁꯥꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤ ꯐꯥꯕ ꯂꯥꯛꯗꯅ." ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯁꯨ ꯃꯤꯋꯥ ꯇꯥꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯛꯄ ꯆꯦꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯔꯤ ꯆꯣꯡꯊꯣꯔꯛꯄꯗ ꯅꯨꯄꯥꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯕꯨ ꯐꯥꯔꯝꯕ ꯌꯣꯠꯁꯤꯡ ꯑꯗꯨꯗꯤ ꯀꯥꯏꯗꯨꯅ ꯆꯦꯈꯥꯏꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯂꯤ꯫ ꯃꯁꯥ ꯃꯊꯟꯇ ꯃꯀꯣꯛꯇ ꯊꯥꯖꯤꯜꯂꯒ "ꯐꯖꯔꯦꯗꯅ, ꯅꯥꯟꯊꯣꯛꯈ꯭ꯔꯦ, ꯈꯗꯣꯝꯗ ꯑꯃꯨꯛ ꯊꯤꯅꯦ." ꯇꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯁꯨ ꯌꯧꯁꯤꯜꯂꯛꯈꯤꯕꯅꯤ ꯄꯥꯔꯤ ꯎꯕꯗ꯫ "ꯃꯤꯗꯨꯗꯤ?" ꯄꯥꯔꯤ ꯂꯠ ꯂꯠ ꯇꯧꯅ ꯃꯈꯥꯗ ꯌꯦꯡꯉꯒ "ꯅꯥꯟꯊꯣꯛꯈ꯭ꯔꯦ." ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯁꯅꯥ ꯄꯤꯡ ꯂꯥꯎꯈꯤꯗꯨꯅ ꯁꯠ ꯀꯨꯝꯂꯛꯂꯒ ꯈꯨꯄꯥꯛ ꯑꯗꯨꯅ ꯁꯠ ꯊꯥꯖꯤꯟꯈꯤ꯫ ꯄꯥꯔꯤꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯃꯅꯤꯡ ꯑꯗꯨ ꯈꯔ ꯍꯜꯂꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤ ꯉꯁꯤꯗꯤ ꯑꯁꯥꯎꯕꯒꯤ ꯃꯃꯤ꯫ ꯏꯔꯥ ꯊꯥꯡꯅ ꯌꯦꯡꯂꯒ "ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯇꯔꯥꯏ ꯇꯔꯥꯏ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯔꯨꯕ ꯊꯕꯛꯅꯤ, ꯂꯥꯏꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ꯭ꯔꯥꯅ ꯈꯜꯂꯤ, ꯑꯗꯨꯛ ꯆꯦꯛꯁꯤꯟꯗꯕ, ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯕ ꯅꯪꯒꯤ ꯑꯗꯨꯛ ꯂꯥꯏꯊꯣꯛꯄ ꯅꯇꯧꯗꯨꯅ ꯅꯣꯡꯃ ꯑꯩꯁꯨ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯌꯦ" ꯍꯥꯏꯅ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯄꯥꯔꯤꯗꯤ ꯃꯃꯥꯏ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯉꯛꯂꯤ ꯉꯛꯂꯤ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯑꯁꯨꯝ ꯉꯛꯅ ꯂꯦꯞꯂꯤꯉꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅꯁꯨ ꯈꯨꯗꯥꯡ ꯇꯥꯞ ꯇꯥꯞ ꯄꯥꯏꯈꯤ ꯄꯥꯔꯤꯒꯤ꯫ ꯁꯣꯝꯗꯅ ꯀꯩꯅꯥ ꯊꯤꯜꯂꯝꯂꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯍꯟꯅꯈ꯭ꯔꯕꯅꯤ꯫
ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯔꯤꯅꯥꯅ꯫ ꯕꯦꯝꯃ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯏꯃꯥ꯫ ꯆꯠꯂꯣꯅꯤ ꯅꯪꯕꯣ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯏꯃꯥꯁꯨ ꯇꯨꯝꯃꯨꯔꯒꯦ ꯍꯌꯦꯡꯁꯨ ꯌꯥꯍꯧ ꯉꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯔꯤꯅꯥꯁꯨ ꯆꯪꯈꯤ꯫ ꯆꯪꯅꯤꯡꯗꯕꯒꯤ ꯂꯩꯊꯣꯛꯂꯕꯅꯤ ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯑꯍꯤꯡ ꯆꯨꯞꯄ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅ ꯃꯊꯛꯇ ꯃꯈꯣꯡ ꯑꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯀꯥꯔꯛꯏ꯫ ꯈꯖꯤꯛꯇꯪ ꯉꯥꯁꯜꯂꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯏꯜꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯨꯆꯤꯡꯕ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯈꯨꯗꯩ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯆꯤꯜ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯨꯆꯤꯡꯕꯁꯨ ꯂꯩꯆꯤꯜ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ, ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ, ꯀꯩꯗꯧ ꯂꯩꯒꯦ ꯃꯈꯥꯗ? ꯐꯝꯃꯤꯅꯤ ꯀꯩꯅꯣ, ꯇꯨꯝꯒꯦꯗꯤ ꯂꯩꯇꯗꯅ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯁꯤꯅ ꯀꯩꯒꯤ? ꯊꯕꯛ ꯂꯩꯕꯩ꯫ ꯂꯩꯆꯤꯜ ꯃꯤꯍꯨꯜ ꯑꯗꯣ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯛꯏ꯫ ꯀꯩ ꯊꯕꯛ? ꯍꯥꯏꯅ ꯂꯨꯆꯤꯡꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯨꯆꯤꯡꯕꯁꯨ ꯌꯦꯡꯂꯒ, ꯅꯪ ꯁꯤꯗ ꯇꯨꯝꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯐꯥꯗ? ꯁꯣꯐꯥꯗ ꯇꯨꯝꯃꯣ ꯅꯪ, ꯐꯃꯨꯡꯁꯤꯗ ꯑꯩꯅ ꯇꯨꯝꯃꯅꯤ꯫ ꯂꯩꯆꯤꯜ ꯋꯥꯈꯜ ꯈꯪꯌꯥꯡ ꯌꯥꯡꯗꯨꯅ, ꯅꯣꯏ ꯅꯄꯥꯅ ꯎꯠꯂꯛꯄ ꯐꯃꯨꯡꯂꯣ? ꯆꯠꯂꯣ ꯁꯣꯐꯥꯗ ꯇꯨꯝꯃꯨꯆꯣ, ꯐꯃꯨꯡꯁꯤꯗꯤꯅꯦ ꯑꯩꯒꯤ, ꯈꯪꯉꯕ? ꯃꯄꯨꯅ ꯍꯥꯟꯅ ꯁꯪꯒꯥ ꯇꯧꯕ꯫ ꯀꯩꯅꯣ ꯐꯃꯨꯡꯁꯤꯗ ꯇꯨꯝꯒꯦꯅꯅꯦ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯁꯦ ꯉꯁꯥꯏꯗꯩ? ꯑꯩ ꯂꯥꯛꯄ ꯉꯥꯏꯗ꯭ꯔꯁꯨ ꯅꯁꯥꯅ ꯈꯪꯅ ꯁꯣꯐꯥꯗ ꯇꯨꯝꯃꯝꯃ ꯀꯩꯗꯧꯒꯦ? ꯁꯣꯐꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯦ, ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ꯫ ꯅꯨꯡꯉꯥꯏꯔꯗꯤ ꯅꯪ ꯇꯨꯝꯕꯤꯕ ꯌꯥꯗ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯀꯨꯝꯂꯒꯅꯦ ꯁꯣꯐꯥꯁꯤꯗ ꯇꯨꯝꯃꯨꯂꯣ, ꯅꯠꯇ꯭ꯔꯗꯤ ꯕꯥ ꯐꯥꯔꯤ ꯈꯨꯄꯥꯁꯤꯒ ꯊꯞꯀꯗꯤ ꯈꯨꯟꯅꯝꯁꯤꯅ ꯊꯥꯕꯗ ꯁꯝꯅꯥ ꯃꯔꯣꯝ ꯐꯥꯎ ꯎꯒꯦ ꯐꯪꯉꯣꯏ꯫ ꯑꯦ ꯅꯃꯥꯏꯗꯨꯗ ꯈꯨꯖꯤꯟꯁꯤꯅ ꯈꯣꯠꯂꯨꯔꯥ ꯍꯥ? ꯃꯥꯒꯤ ꯃꯔꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ, ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯥ ꯍꯧꯒꯠꯂꯛꯀꯦ ꯇꯧꯏ꯫ ꯈꯨꯖꯤꯡꯁꯤꯗꯅꯦ ꯌꯥꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ, ꯊꯣꯛꯂꯛꯑꯣ! ꯅꯪꯅ ꯍꯥꯏꯔꯒ ꯊꯣꯛꯂꯛꯑꯅꯤꯍꯦ, ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯑꯗꯣ ꯆꯤꯡꯈꯠꯈꯤꯕ ꯑꯗꯨꯗ ꯂꯩꯆꯤꯜꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯩꯖꯨꯞꯀꯤ ꯃꯆꯤ ꯑꯃꯗ ꯄꯥꯏꯔꯒ ꯆꯤꯡꯉꯤ꯫ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯂꯨꯆꯤꯡꯕꯁꯨ ꯂꯩꯆꯤꯜꯗ ꯌꯦꯡꯗꯨꯅ ꯐꯠ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯩꯆꯤꯜꯁꯨ ꯑꯃꯨꯛ ꯆꯤꯡꯉꯤ, ꯑꯅꯤꯗꯨ ꯀꯟꯅ ꯆꯤꯡꯅꯔꯛꯂꯤ꯫ ꯂꯨꯆꯤꯡꯕ ꯐꯩꯖꯨꯞ ꯑꯗꯣ ꯐꯠ ꯊꯥꯗꯣꯛꯄꯗ ꯂꯩꯆꯤꯜ ꯂꯣꯡꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯨꯆꯤꯡꯕ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯩꯆꯤꯜꯁꯨ ꯂꯨꯆꯤꯡꯕꯒꯤ ꯃꯊꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯎꯞꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯣ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯅꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯆꯤꯜ ꯐꯠ ꯅꯥꯀꯟꯗ ꯂꯩꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯍꯦꯛꯇ ꯂꯨꯆꯤꯡꯕꯕꯨ ꯙꯤꯛ ꯍꯥꯏꯅ ꯀꯥꯎꯊꯈ꯭ꯔꯦ꯫ ꯅꯥꯟꯊꯣꯛꯀꯗꯕꯗꯒꯤ ꯈꯟꯕꯤꯔꯒ ꯃꯥ ꯑꯣꯏꯅ ꯀꯥꯎꯊꯕꯤꯈ꯭ꯔꯦ꯫ ꯂꯩꯆꯤꯜꯁꯨ ꯊꯨꯅ ꯐꯠ ꯍꯤꯞꯆꯤꯟꯈꯤ꯫ ꯂꯨꯆꯤꯡ ꯐꯠ ꯍꯧꯒꯠꯂꯛꯂꯒ, ꯌꯥꯝ ꯉꯝꯕꯒꯤ ꯃꯑꯣꯡꯅꯤꯅꯦ, ꯍꯧꯖꯤꯛ ꯑꯩꯅ ꯍꯤꯞꯆꯜꯂꯛꯑꯗꯤ ꯅꯪ ꯍꯤꯞꯇ ꯍꯤꯞꯄꯣ, ꯑꯃꯨꯛꯁꯨ ꯀꯥꯎꯔꯦ ꯅꯪ꯫ ꯑꯩꯅ ꯍꯤꯞꯄꯗꯤ ꯀꯝꯗꯧꯕ? ꯅꯪꯒꯤ ꯆꯩꯇꯦꯛ ꯃꯥꯟꯕ ꯅꯈꯨꯠꯇꯨꯅꯅꯦ ꯌꯣꯠ ꯊꯥꯡꯒꯠꯄ ꯈꯨꯠꯁꯦ ꯃꯨꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯆꯤꯜ ꯈꯨꯝꯅꯈꯤꯗ꯭ꯔꯦ, ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯕꯁꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯁꯣꯐꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯃꯍꯥꯛꯇꯤ ꯄꯥꯈꯠꯂꯨꯕꯅꯤ, ꯍꯤꯞꯇ ꯍꯤꯞꯆꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯨꯕꯅꯤ꯫ ꯃꯥꯁꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯇꯨꯝꯊꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯥꯂꯪꯕ ꯃꯥꯅ ꯍꯨꯝꯗꯨꯅ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯣ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯋꯥꯕ ꯀꯌꯥ ꯇꯧꯗꯨꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯍꯥꯏꯕ ꯑꯗꯨ ꯌꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯅꯧꯕ ꯑꯌꯨꯛꯀꯤ ꯑꯅꯧꯕ ꯂꯤꯛꯂꯥ, ꯅꯧꯅ ꯆꯣꯡꯈꯠꯂꯛꯂꯤꯕ ꯃꯌꯣꯜ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥ ꯀꯩꯍꯥꯅ ꯇꯥꯔꯤꯕ꯫ ꯂꯨꯆꯤꯡꯕ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯁꯣꯐꯥꯗꯨꯗꯒꯤ ꯇꯥꯗꯨꯅ ꯃꯈꯥꯗ ꯊꯨꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯥꯁꯦ ꯂꯨꯍꯣꯡꯂꯦ ꯅꯤꯡꯁꯤꯡꯂꯛꯄꯗ ꯐꯃꯨꯡꯂꯣꯝꯗ ꯐꯠ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡꯕ ꯊꯦꯡꯂꯨꯕꯗ ꯏꯪꯇ꯭ꯔꯤꯛ ꯏꯪꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯩꯆꯤꯜꯅ ꯊꯝꯂꯝꯕꯅꯤ ꯇꯥꯛꯄꯅꯤ꯫ ꯃꯁꯥ ꯁꯠ ꯁꯦꯡꯗꯣꯛꯂꯒ ꯈꯨꯝꯂꯛꯄꯗ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯔꯤꯅꯥꯅ, ꯅꯪꯁꯤꯗꯤ ꯏꯕꯨꯡꯉꯣ, ꯍꯧꯗꯣꯛꯂꯝꯃꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯍꯧꯒꯠꯂꯛꯄ ꯌꯥꯗ꯭ꯔꯣ? ꯁꯤꯗꯅ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯄꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯅꯕ ꯀꯣꯛꯇꯣꯟ ꯑꯁꯤꯗꯅꯦ ꯇꯣꯡꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯗꯤ ꯍꯧꯗꯣꯛꯂꯝꯗꯅ ꯀꯥꯏꯗꯩ ꯍꯧꯒꯠꯇꯣꯏꯕ? ꯃꯧꯅ ꯍꯧꯗꯣꯛꯑꯝꯃꯦ ꯍꯥꯏꯁꯤꯗꯤ꯫ ꯃꯆꯤꯟ ꯎꯛꯀꯥꯛ ꯊꯤꯕꯅꯦ ꯑꯗꯨꯏ ꯅꯨꯄꯤꯗꯣ꯫ ꯂꯩꯆꯤꯟ ꯐꯠ ꯌꯦꯡꯂꯛꯏ꯫ ꯍꯧꯗꯣꯛꯂꯝꯃꯤꯗꯨꯗꯤ, ꯏꯁ ꯃꯥꯅ ꯇꯥꯈꯩ ꯇꯥꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯣꯅꯦ꯫ ꯈꯥꯏ ꯍꯧꯗꯣꯛꯑꯝꯃꯤꯕ? ꯗꯥꯒꯤ ꯄꯥꯝꯕꯣꯝꯗ ꯅꯣꯝꯃꯒ ꯍꯧꯗꯣꯛꯑꯝꯃꯤꯗꯨꯅꯤ, ꯑꯗꯨꯒ ꯃꯥꯅ ꯍꯧꯒꯠꯈꯤꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯕꯨ ꯏꯃꯥꯏ ꯃꯃꯥꯡꯗ꯫
ꯂꯨꯆꯤꯡꯕꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯔꯤꯉꯩ ꯌꯥꯔꯦ ꯊꯣꯏꯕ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯅꯪꯗꯤ ꯍꯤ ꯌꯥꯏꯔꯥ ꯀꯅꯥꯅꯣꯃ ꯄꯨꯔꯒ ꯂꯩꯅꯕ ꯈꯣꯠꯅꯕ ꯇꯧꯔꯁꯨ ꯆꯠꯂꯣ ꯂꯨꯆꯤꯡꯕ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯦꯛꯀꯠꯂꯒ ꯂꯩꯆꯤꯟꯗ ꯌꯦꯡꯂꯛꯏ ꯂꯩꯆꯤꯜꯁꯨ ꯁꯦꯠꯂꯤꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯌꯥꯜꯂꯤꯕ ꯐꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯔꯝꯂꯦ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯑꯃ ꯆꯠꯂꯨꯏ ꯂꯨꯆꯤꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯩꯆꯤꯜ ꯃꯆꯤꯟ ꯑꯗꯣ ꯆꯤꯡꯉꯒ ꯅꯣꯛꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡꯕ ꯃꯃꯤꯠ ꯑꯗꯣ ꯈꯔ ꯁꯨꯛꯆꯤꯜꯂꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯆꯤꯜꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯅ ꯃꯀꯣꯛ ꯆꯥꯛꯄꯅꯦ ꯁꯤꯒꯤ ꯃꯤꯁꯦ ꯂꯩꯆꯤꯜꯁꯨ ꯅꯣꯛꯑꯒ ꯂꯨꯆꯤꯡꯕꯗꯤ ꯊꯥꯅꯤꯜꯒ ꯑꯣꯏꯅ ꯊꯣꯛꯂꯛꯂꯤ ꯍꯤꯌꯥꯏ ꯊꯕꯛ ꯆꯠꯈꯤꯕꯅ ꯊꯥꯅꯤꯜꯗ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯍꯥꯁꯣꯏ ꯄꯨꯂꯞ ꯗꯣꯡ ꯂꯥꯎꯅ ꯂꯣꯡꯁꯤꯜꯂꯒ ꯈꯨꯗꯛꯁꯤꯗ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕꯗꯣ ꯄꯥꯝꯂꯤꯔꯕ ꯅꯠꯇꯦ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯅꯪꯅ ꯈꯨ ꯀꯥꯝꯕ ꯂꯩꯗꯨꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯈꯥꯏꯗꯣꯏꯅꯤ ꯍꯥꯏꯁꯤꯅꯤ ꯅꯠꯇꯦ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯐꯨꯅꯕꯗ ꯂꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯅꯈꯣꯏ ꯑꯅꯤ ꯄꯜꯂꯛꯑꯅꯨ ꯏꯁꯦ ꯁꯨꯝ ꯀꯥꯗꯧꯔꯦ ꯑꯩ ꯍꯣꯔꯦꯟꯗꯤ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤ ꯅꯩꯗꯧꯔꯦ ꯅꯈꯣꯏ ꯑꯅꯤꯁꯤꯗꯤ ꯅꯩꯕ ꯂꯥꯏꯔꯤ ꯍꯥꯠꯇꯣꯛꯅꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯉꯝꯕ ꯇꯧꯅꯨꯗ ꯀꯣꯟꯅ ꯅꯨꯡꯁꯤꯅꯔꯛꯇꯅ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯑꯩꯉꯣꯟꯗ ꯃꯗꯨꯃꯗꯤ ꯉꯥꯏꯈꯣ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯑꯆꯥꯄꯣꯠ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤ ꯊꯥꯅꯤꯜꯁꯨ ꯀꯥꯔꯟ ꯐꯨꯔꯨꯗ꯭ꯔꯤ ꯅꯨꯄꯥ ꯃꯥꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯅꯣꯛꯄꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯁꯣꯝꯗꯅ ꯄꯥꯔꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯄꯥꯡꯂꯛꯂꯕ ꯃꯤꯀꯨꯞꯇꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯂꯩꯔꯝꯂꯦ ꯃꯅꯥꯛꯇꯅ ꯅꯨꯄꯤ ꯑꯗꯨ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯣ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯑꯩ ꯅꯪ ꯁꯤꯔꯦꯅ ꯈꯜꯂꯨꯏꯅꯦ ꯂꯥꯏꯁꯤ ꯌꯥꯝ ꯐꯩ ꯑꯣꯄꯥ ꯑꯃꯨꯛ ꯍꯤꯡꯍꯟꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯏꯁꯣꯔ ꯄꯥꯔꯤ ꯃꯊꯥꯒ ꯁꯥꯕꯒ ꯈꯨꯅꯝꯅ ꯌꯥꯟꯁꯤꯟꯅꯤꯡꯅꯕꯅꯤ ꯄꯠ ꯏꯟꯊꯣꯛꯂꯒ ꯀꯌꯥꯝ ꯀꯨꯏꯔꯦꯅ ꯁꯤꯗ ꯇꯨꯝꯂꯛꯏꯁꯦ ꯅꯪꯅ ꯋꯥꯈꯜ ꯃꯥꯡꯅ ꯆꯍꯤ 5 ꯂꯩꯔꯤꯁꯦ ꯑꯉꯥꯎꯕꯤꯅꯤ ꯈꯪꯂꯕꯁꯨ ꯋꯥꯍꯩ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ ꯆꯍꯤ 5 ꯍꯧꯖꯤꯛ ꯀꯩ ꯁꯣꯛꯅꯣ 2031 ꯄꯥꯔꯤ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯔꯣꯏ ꯂꯥꯟ ꯂꯣꯏꯈ꯭ꯔꯕꯣ ꯑꯁ ꯑꯩ ꯋꯥꯟꯊꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯏꯈꯣ ꯅꯪ ꯑꯉꯥꯡ ꯄꯣꯛꯈ꯭ꯔꯕꯣ ꯅꯨꯄꯤ ꯑꯗꯨ ꯀꯞꯊꯣꯔꯛꯂꯤ ꯑꯣꯄꯥ ꯏꯆꯥꯗꯣ ꯍꯥꯏꯔꯒ ꯀꯞꯄ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯁꯤꯔꯒ ꯄꯣꯛꯂꯛꯑꯦ ꯑꯩꯅ ꯊꯣꯡꯉꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯤꯁꯦ ꯍꯥꯎꯏꯉꯣ ꯄꯥꯔꯤ ꯃꯕꯨꯛ ꯃꯈꯗꯥꯡ ꯑꯣꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯈꯥꯕ ꯆꯪꯂꯛꯏ ꯉꯔꯥꯡꯗꯤ ꯆꯦꯟꯗꯣꯏ ꯇꯧꯔꯤꯗꯨꯅ ꯀꯔꯤꯒꯤ ꯈꯅꯥꯎꯕꯒꯤꯅꯣꯕ ꯄꯥꯔꯤ ꯂꯠ ꯇꯧꯏ ꯑꯗꯨꯒ ꯇꯞꯂꯞꯅ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯍꯅꯤꯅ ꯁꯣꯜꯗ ꯆꯠꯅꯕ ꯇꯤꯀꯦꯠ ꯀꯛꯑꯣ ꯍꯥꯏꯕ ꯇꯤꯀꯦꯠ ꯗꯨꯀꯥꯟꯗꯤ ꯁꯤꯗꯁꯨ ꯂꯩꯗꯅ ꯑꯗꯨꯒꯤ ꯀꯛꯄ ꯆꯠꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯔꯛꯄ ꯇꯦꯂꯦꯟ ꯅꯠꯇꯦ ꯁꯤꯅꯦꯃꯥꯁꯨ ꯀꯨꯝꯕ ꯌꯥꯕꯖꯥꯠꯅꯤ ꯑꯦꯛꯇꯤꯡꯁꯨ ꯍꯩ ꯁꯛꯁꯨ ꯐꯖꯔꯤ ꯗꯣꯛꯇꯔ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ 2031 ꯂꯣ ꯈꯥꯏꯗꯩꯅꯣ 2050ꯅꯤ ꯑꯣꯏꯖꯥꯠꯂꯣ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯐꯝꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯈ꯭ꯔꯦ ꯈꯥꯕ ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯤꯔꯣꯜ ꯑꯣꯏ ꯅꯪꯅ ꯄꯨꯊꯣꯛꯈꯤꯕ ꯃꯤꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯀꯝꯗꯧꯕ ꯄꯥꯔꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯥꯕ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯉꯥꯎꯗꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯇꯧꯅꯨ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯕꯒꯤ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯂꯥꯛꯏꯕ ꯁꯦꯡꯅ ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤꯀꯣ ꯑꯩꯗꯤ ꯍꯥꯏꯅ ꯑꯃꯨꯛ ꯆꯠꯊꯣꯛꯈꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯛꯏ ꯄꯥꯔꯤꯗꯤ ꯉꯛꯅ ꯌꯦꯡꯂꯛꯏ ꯈꯥꯕ ꯃꯊꯪ ꯆꯠꯈ꯭ꯔꯦ ꯄꯥꯔꯤ ꯃꯊꯟꯇ ꯇꯞꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨꯝ ꯇꯥꯅ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯁꯣꯝꯗꯁꯨ ꯂꯩꯁꯅꯥꯕꯨ ꯂꯣꯌꯥꯅ ꯆꯩꯔꯤ ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯎꯗꯦꯅꯤ ꯂꯩꯁꯅꯥ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯅ ꯁꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯊꯕꯛ ꯑꯃ ꯍꯥꯞꯀꯠꯂꯤ ꯂꯩꯁꯅꯥ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯪꯁꯨ ꯂꯥꯜꯂꯤ ꯍꯧꯖꯤꯛ ꯀꯔꯝꯅ ꯂꯧꯕ ꯆꯠꯀꯅꯤ
ꯍꯦꯟꯅ ꯉꯥꯎꯔꯤ ꯈꯜꯂꯝꯃꯅꯤ ꯇ꯭ꯔꯤꯠꯃꯦꯟ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯤꯔꯛꯀꯗ꯭ꯔꯥ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯦ ꯐꯥꯎꯕ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯅꯤ ꯂꯩꯁꯅꯥ ꯅꯣꯟꯊꯔꯝꯕ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯥꯏꯒꯠꯂꯛꯏ ꯑꯩ ꯂꯧꯔꯨꯒꯦ ꯃꯤꯀꯨꯞ ꯑꯗꯣ ꯋꯥꯈꯜ ꯊꯦꯜꯂꯨꯔꯦ ꯑꯩꯁꯨ ꯑꯁꯥꯎꯕꯒ ꯍꯦꯟꯃꯟꯈꯤꯗꯨꯅ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯏ ꯂꯣꯌꯥꯁꯨ ꯄꯥꯏꯈꯠꯂꯤ ꯑꯁꯣꯝꯗꯒꯤ ꯊꯤꯅ ꯍꯦꯛꯇ ꯆꯩꯊꯔꯛꯄꯅꯤ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯄꯥꯡꯊꯣꯛꯄꯗ ꯃꯆꯨ ꯇꯥꯅ ꯇꯧꯕꯁꯨ ꯉꯝꯗꯕ ꯅꯈꯣꯏꯁꯦ ꯀꯔꯝ ꯇꯧꯕꯅꯣ ꯊꯨꯠ ꯂꯥꯎꯕ ꯗꯦꯃꯣꯟ ꯑꯃꯈꯛꯀꯤ ꯏ ꯂꯧꯕꯕꯨ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯗꯦꯃꯣꯟꯁꯤꯡꯒ ꯄꯥꯟꯅꯗꯧꯔꯤꯒꯦ ꯄꯥꯔꯤ ꯅꯪ ꯀꯩꯝ ꯈꯦꯠꯅꯗꯦ ꯄꯥꯔꯤꯅ ꯉꯝꯂꯣꯏ ꯈꯪꯉꯗꯤ ꯅꯪ ꯆꯪꯕꯗꯤ ꯀꯩ ꯀꯥꯏ ꯃꯣꯏꯗꯤ ꯃꯤꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯟꯇꯔ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯔꯕ ꯑꯗꯨꯒ ꯑꯗꯨꯛ ꯁꯣꯟꯕꯗꯤ ꯅꯊꯤꯕꯣꯡꯗꯣ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯒ ꯂꯩꯌꯨ ꯈꯪꯉꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯆꯥꯎ ꯆꯥꯎꯅ ꯍꯥꯏꯔꯛꯄꯅꯤ ꯂꯣꯌꯥ ꯇꯞꯅ ꯕꯣꯁꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯊꯥꯖꯕꯒꯤ ꯅꯠꯇ꯭ꯔꯥ ꯅꯣꯏꯒ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯕꯣꯁꯅ ꯈꯣꯟꯖꯦꯜ ꯑꯣꯟꯍꯟꯕꯅꯣ ꯁꯛꯇꯝ ꯑꯣꯟꯍꯟꯗꯕꯅꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯇꯝ ꯅꯠꯇꯦ ꯆꯦꯟꯈꯤꯕ ꯗꯦꯃꯣꯟ ꯑꯃꯗꯤ ꯄꯥꯔꯤꯕꯨ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯅꯕ ꯇꯧ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯄꯤꯔꯛꯄ ꯆꯩꯅꯥꯗꯤ ꯅꯪ ꯅꯁꯥꯅꯁꯨ ꯑꯗꯨꯝ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯤ ꯂꯣꯌꯥꯁꯨ ꯃꯤꯅ ꯃꯊꯤꯕꯣꯡ ꯀꯣꯠꯂꯒ ꯉꯥꯡꯂꯛꯄ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯂꯩꯔꯝꯕ ꯂꯦꯝ ꯑꯗꯣ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯂꯩꯁꯅꯥꯁꯨ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯂꯣꯌꯥ ꯃꯈꯣꯜ ꯅꯤꯛꯅ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯄꯥꯔꯤꯕꯨ ꯄꯨꯔꯛꯀꯗꯕꯅꯤ ꯃꯤꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯍꯟꯕ ꯊꯤꯡꯅꯕ ꯃꯐꯝꯗ ꯍꯧꯖꯤꯛꯀꯤ ꯗꯦꯃꯣꯟ ꯑꯗꯣ ꯍꯥꯠꯇ꯭ꯔꯕ ꯑꯩꯁꯨ ꯂꯣꯌꯥ ꯅꯠꯇꯦꯗꯅ ꯍꯥꯏꯅ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈꯤ ꯂꯩꯁꯅꯥꯁꯨ ꯄꯥꯔꯤꯕꯨ ꯂꯧꯕ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ ꯁꯣꯝꯗꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯗꯣ ꯑꯆꯥ ꯑꯊꯛ ꯆꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯆꯤꯜꯒ ꯋꯥꯔꯤ ꯇꯧꯔꯝꯂꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯂꯩꯆꯤꯜ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯊꯋꯥꯏ ꯑꯗꯨ ꯁꯣꯛꯈꯤꯕꯅ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯥ ꯍꯣꯏꯅ ꯆꯠꯈꯤꯕ ꯑꯗꯣ ꯌꯦꯡꯂꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯥꯔꯤꯕꯨ ꯂꯧꯕ ꯂꯥꯛꯈꯤꯕꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯌꯧꯔꯦ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯇꯅꯨꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯁꯥꯏꯟ ꯇꯧꯍꯜꯂꯝꯗꯨꯅ ꯗꯣꯛꯇꯔ ꯈꯥꯕꯒꯤ ꯀꯦꯕꯤꯟꯗ ꯆꯪꯂꯛꯏ ꯗꯣꯛꯇꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯆꯪꯕꯤꯔꯣ ꯗꯣꯛꯇꯔ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯂꯧꯊꯣꯛꯆꯔꯒꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯌꯦꯡꯖꯔꯨꯔꯒꯦ ꯁꯣꯝꯒꯤ ꯅꯨꯄꯥꯁꯤ ꯍꯧꯖꯤꯛ ꯄꯨꯕꯁꯤ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔ ꯂꯩꯆꯤꯜꯒ ꯇꯥꯟꯅꯕꯤꯌꯨ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯗꯣꯝꯗ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯂꯥꯛꯈꯤꯔꯣꯏ ꯂꯨꯍꯣꯡꯕꯒꯤ ꯀꯟꯅ ꯇꯧꯔꯤ ꯌꯥꯔꯒꯗꯤ ꯄꯥꯎ ꯐꯥꯎꯅꯅꯕ ꯁꯣꯔꯤ ꯑꯗꯨꯃꯛꯀꯤ ꯐꯦꯁꯤꯂꯤꯇꯤꯗꯤ ꯑꯩꯅ ꯄꯤꯕ ꯉꯝꯖꯔꯣꯏꯗꯧꯔꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯤꯌꯨ ꯂꯩꯁꯅꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯍꯟꯈ꯭ꯔꯦ ꯈꯥꯕ ꯇꯞꯅ ꯅꯨꯃꯤꯠ 5ꯅꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯅꯤ 5ꯅꯤꯁꯤꯗ ꯅꯣꯏꯒꯤ ꯄꯥꯔꯤ ꯍꯤꯡꯅ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯗꯦꯃꯣꯟ ꯍꯟꯇꯔꯁ ꯍꯥꯏꯅ ꯆꯤꯡꯗꯨꯅ ꯅꯣꯛꯈ꯭ꯔꯦ ꯄꯅ ꯄꯨꯟꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯂꯒ ꯆꯥꯛ ꯆꯥꯅꯕ ꯍꯣꯠꯅꯔꯤ ꯔꯤꯅꯥꯅ ꯑꯩꯈꯣꯏ ꯃꯧꯒꯤ ꯍꯦꯟꯁꯥꯡꯁꯤꯁꯨ ꯕꯥ ꯌꯥꯝ ꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯑꯩꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯑꯁꯨꯃꯥꯏꯅ ꯍꯥꯎꯇꯦ ꯊꯣꯏꯕꯅ ꯅꯃꯥꯅ ꯑꯍꯥꯟꯕ ꯊꯣꯡꯕꯗꯨꯗꯤ ꯑꯩ ꯐꯥꯎꯕ ꯄꯨꯛꯀ ꯃꯈꯗꯥꯡ ꯍꯦꯛ ꯑꯣꯟꯕꯖꯥꯠꯅꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯎꯏꯅ ꯆꯥꯁꯟꯕꯅꯤ ꯂꯩꯆꯤꯜꯁꯨ ꯅꯣꯛꯏ ꯊꯣꯏꯅ ꯏꯅꯝꯃ ꯇꯥꯃꯣ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯈꯪꯗꯦꯗ ꯀꯩꯝ ꯍꯥꯏꯔꯝꯗꯦ ꯔꯤꯅꯥꯅ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯇꯧꯅꯨꯁꯨ ꯍꯥꯏꯔꯕꯅꯤ ꯑꯗꯨꯝ ꯍꯦꯛ ꯍꯥꯏ ꯃꯥꯅ ꯍꯦꯛ ꯇꯥꯗꯕ ꯑꯁꯤꯅꯤ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯃꯁꯨ ꯀꯟꯅ ꯆꯨꯊꯔꯛꯂꯤ ꯂꯩꯆꯤꯜ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯥ ꯇꯦꯔꯦꯁꯇ ꯂꯦꯞꯇꯣꯞ ꯂꯩꯍꯧꯕꯅꯤ ꯗꯥꯅ ꯉꯁꯥꯏ ꯃꯦꯠꯂꯝꯕꯅꯤ ꯑꯩ ꯑꯝꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯂꯣꯏ ꯆꯣꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯊꯨꯅ ꯆꯦꯟꯈꯠꯂꯛꯏ ꯊꯣꯏꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯂꯧꯁꯤꯟꯕꯤ ꯂꯨꯆꯤꯡꯕꯒꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯧꯁꯤꯜꯂꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯦꯞꯇꯣꯞ ꯑꯗꯨ ꯆꯞꯇꯨꯅ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯣꯔꯣꯛ ꯑꯗꯨꯗ ꯔꯦꯟꯀꯣꯠ ꯑꯃꯨꯕ ꯂꯤꯠꯄ ꯑꯃ ꯃꯈꯨꯠ ꯑꯗꯨꯗ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯆꯠꯂꯤꯕ ꯑꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯂꯩꯆꯤꯜꯁꯨ ꯈꯔ ꯆꯪꯁꯤꯜꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯥꯗꯣ ꯅꯣꯡ ꯆꯣꯠꯂꯦ ꯍꯥꯏꯕꯐꯥꯎ ꯀꯥꯎꯕ ꯃꯈꯩ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯥꯗꯣ ꯃꯈꯣꯏꯒꯤ ꯍꯥꯡꯗꯨꯅ ꯊꯝꯂꯤꯕ ꯒꯦꯠ ꯃꯄꯥ ꯑꯗꯣ ꯌꯧꯕꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯩꯆꯤꯜꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯂꯦꯞꯇꯣꯞ ꯑꯗꯣ ꯊꯝꯂꯝꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ
ꯅꯨꯄꯥ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯉꯛ ꯆꯥꯟꯅꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯍꯧꯔꯨꯔꯕ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯐꯠ ꯂꯩꯁꯤꯜꯂꯛꯏ꯫ ꯌꯦꯡꯂꯛꯂꯤ ꯃꯊꯛꯂꯣꯝꯗ ꯂꯩꯆꯤꯜ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯔꯣꯝꯗ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯛꯏ꯫ ꯂꯩꯆꯤꯜꯕꯨ ꯍꯥꯠꯂꯨ, ꯑꯩꯒꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡꯅꯤ꯫ ꯂꯩꯆꯤꯜ ꯈꯪꯅ ꯔꯦꯗ ꯑꯥꯏꯁ! ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯗꯣ ꯁꯥꯒꯤ ꯃꯇꯧꯒꯨꯝ ꯀꯥꯟꯗꯨꯅ ꯐꯟ ꯆꯣꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯦꯔꯦꯁ ꯇꯝꯅ ꯁꯥꯡꯅ ꯆꯣꯡꯈꯠꯂꯛꯂꯛꯏ꯫ ꯑꯉꯥꯡꯕ ꯃꯤꯠꯂꯨ ꯑꯗꯨꯗ ꯄꯪꯊꯈ꯭ꯔꯦ ꯂꯩꯆꯤꯜ ꯃꯍꯥꯛꯇꯤ ꯃꯨꯟꯅꯁꯨ ꯌꯦꯡꯂꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯁꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯍꯥꯏꯒꯠꯂꯛꯄ ꯑꯗꯨꯗ ꯄꯥꯏꯔꯝꯕ ꯀꯣꯜꯂꯝꯕ ꯐꯤꯔꯣꯜ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯈꯤ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯇꯞꯅ ꯇꯞꯅ ꯍꯜꯂꯤ꯫ ꯑꯈꯪꯕ, ꯑꯀꯤꯕ ꯃꯁꯤꯅ ꯂꯝꯖꯤꯡꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯈꯪꯕꯁꯨ ꯈꯪꯅꯤꯡꯕ, ꯀꯤꯕꯁꯨ ꯀꯤꯕ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯊꯋꯥꯏ ꯃꯥꯡꯂꯅꯤ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ꯫ ꯃꯌꯥ ꯊꯧꯔꯕ ꯁꯤꯡꯖꯪ ꯂꯩꯆꯤꯜꯒꯤ ꯉꯛꯁꯝ ꯇꯝꯅ ꯈꯪꯍꯥꯏ ꯍꯥꯏꯊꯔꯛꯈꯤ꯫ ꯂꯩꯆꯤꯜꯁꯨ ꯁꯨꯞꯅꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯁꯨꯞꯅꯒꯤ ꯑꯃꯈꯛ ꯂꯥꯎꯈꯤ꯫ ꯏꯃꯥ!